Manipur top channel ki maikei digi maru i pausing miyam na thamjagi hanbada panam pausi digi lokasaraga lainga na go to hills amu hana haudokli basi flight to hills oina haibiyu wai joy kumar lainga na go to hills amu hana haudokli basi flight to hills oina haigadabani lainga na phawbo makhada satpa ngamdrabasida misa miyam ni kari oigani masi miyam asi lainga na wakhal tabasangi thoklibi irang asi lusinana bu honabada BJP Congress NPP haibi yadana Khaidana aikoi puna thodang nominasi haina NPP ki National Vice President Joy Kumar Fongdokri wapamasi National People's Youth Front's MPYF Sinduna peace and normalcy in Manipur can only exist through political dialogue haibida Hotel Imphal ki sangai hol da pangthokiba debate competition hawdokpi thorom na phongdokhibne National People's Party ki National Vice President Yumnam Joy Kumar hai Irang asina maram oiraga Manipur gi tungi maraibak tambangamdri haurakliba mirol singi tunglam sasu mipai ningai oidi Irang asida lanjena tuna lairiba IDP singi tunglam sat kari oigani haibisi miyamna hangnari ba asobu wangni haujik miyamna thengnari bi issue asi nainada ba yaroi da bi issue amani haibisi NPP na lawi maram aduna ngasigi deberasi tangai fadana sinmani deberasi ga loinana essay competition amasu seli NPP ge maikei digi thoklibi irang asi lusinduna ingtapa purakpa haibisina ahanwa priority ni NPP gi oinadi mathang election da party asigi mihut kayam yamna kani karoi haibigina sungba leiti party asigi panamdi Manipur ingtapa purakpa naiki mana makhatana hai irang asina maram oiraga miyamna thengnari pa khudong sadabasing laingangna akanma miyeng sangbasangi NPP ge maikei digi flight ki rate hanthananaba taksinba lekre Lenga ki maikei digi sumadi lenaba minister singda takshin basangi Manipurna inflection khwaidigi wangli haina report tawrokli basi apaba khudam nati masina takodi Manipur si setmi lona khwaidigi fatre haibani masigi root cause thidok sangi samna hairabada highway singda ainiya da mongda tax kya khongat pasina su asoba maram amani Imphal su senkhai thumkhai na maram oiraga potchegi mamal wongkhatre masi matau kram na control tawgadagi haib yengsin basangi Imphal phawbada athubada train yohanbina ba NPP na lengang ta taksin bas lekre train yoroglabadi ain kaina tax kya lawri basisu law ngamloidabana potchegi mamal khara hantarakani thasi maram aduna lenga amadi Manipur leiriba political parties in isa gi lofom tokpa thodang lohoningai ki Magna makhata na hai irang asi lusinana ba political dialogue mathoktai political dialogue asi kanaga sathagada bano haibasi ningthina khangmina basangi khatnari bana kalani gi marakta political dialogue sathanaba Congress party na su thodang lokom thi maramdi handak MP election da outer the Congress ki media na koki gi area da vote masing yamna helaga kakhibani koki na Congress ta thajaba ma thamlaga vote pirakhibana Congress na su irang asi lusinana ba political dialogue tawbra thodang lokom thi Lenga asibu lusingli minister na state asida normal si lakli haina phongdokliba asi miyam nadi yaningloi masigi mathakta tampaki miyam kangpokpi lalaga satpangamdri irang asina setmilon su sathinas puthari haukibasai ahumlongi mamangna pension sakhiba employee sing hauju phaw mapung phana pension phangdri lenga asi deficit chalabani asumna state asi chatkrabadi Manipur gi tunglam chatmi painingai ni irang lakshin gadaba lenga na masagi mathau toraktrabada state sida tangdu leitaba lakani haibigi thasba leti lenga asina go to hills amasung go to village launch tawre hairibasi apaba khongthang nei dubu Aikoina makhada satpa yadabana CM gi go to hills haibasi fly to hills haigadabani makhoina phaw satpa ngamdrabasida misam miyamni kari oigani masi miyamasi aikoi punu wakhal tamina basangi thoklibi rang asi loisindana bohona bada BJP Congress NPP haiba khaidana puna thodang lomina si haikena su paus tamakata na phongdorakli amaromdana India na Manipur miyamni yengliba miyeng asi loilam laiba amagi loisallaba miyamni yengadaba miyengni MMWO India lengang Manipur gi miyamni yengliba miyeng asidi loilam laiba amagi loisallaba miyamni yengadaba miyeng aduni haina Manipur Maitai Pangal Welfare Organization MMWO gi president MA Ccpur na phongdokre ngasi nungthul lup asigi office ta pawmising unaba amada MA Chesam na hai
Sayani farakadoraba Manipur gi irang asi ngasi phawba India government na waroisin ma purangna bo hotna bagi mami tadaba sina takmadi lamdam asigi miyam social fencing ama khaduna miyam gi tunglam chat manghana ba hotna bani lauroidabagi maram laiti miyam gi marakta amaga sangnadana ba sambal khajinduna Manipur miyam gi tunglam chat mention ma ngamlaroidaba saitheng kya pina bo hotna bani India lengan state sigi miyam bu India ma sama oina laurabadi Manipur gi irang asi nahan luisin bi yarabani adubo India lengak na Manipur gi miyam di yeng liba miyang sidi loilam laiba amada loisalaba miyam di yenga dawa miyang atuni thengthang character Manipur apun bagi sakam thugwaina ba sapu kya piduna lakli ngasisu misi mina bomb top amadi nongmai yauna landa duna Manipur muthana bohonari irang asida miyoi kya gi punsi mangkre lanthum udonkre miyoi kya man relief kem na sangjapam lawduna lairi punama si una India lengana irang asi lusinana bohona bagi mami ta dekhi Magna hai India ki phamnai ba kharana national media sing da pibi interview kharada Manipur si kanglup masial gi marakta hanadagi irang thokpa lamdam amagum uhonana bo honaduna issue sing na thaina ma honari mamang India ki defense minister na fawba Manipur thokli birang si mapan Myanmar gi sangsilakpa kulai paibe sing na thokan bani hai ki badekre adubo mapan gi sangsilakli ba kulai paibe sing adu tak thokna ba madi loisinna ba khongthang ama phawb India government na lakhot bodri Makasa tarak point na to papam Indo Myanmar ngam khaida asoba tunnel ama thengnarak pas nungnang ningai ni Fox India mas Myanmar ni ki ngam khai paring gi saruk am oina Mizoram ga taina ba ngam khai paring da drug lalon bisingna sijina ba drug chat pi aba asoba tunnel sijina duna awang no pok state sing da supply to bi wapam ama lakpasi nungnang ningai oi haina Federation of Civil Society Organization Fox Manipur gi sirol aman hairi sirol sin hai tha sigi taraga mapan Assam Rifles amadi Assam Police na Assam ki Kasar district yamlaba psychotropic drugs sing amadi tuan ba drug makhal sing fotki madur siena ba miyoi sing wong pong sathabada haidorak gi matungina India amas Myanmar ani ki ngam khai paring gi saruk ama oina Mizoram wa taina ba ngam khai da drug smugglers sing season ba drug chat pe yaba asoba tunnel season na awang no po station supply tawi hawi wapam asi lakpani India amas Myanmar ani ki ngam khai paring the security force sing na khurak hang dana deploy tawriba madi deploy tawriba ngam khai paring sita drug karbar tawda sisina ba asoba tunnel ama leiram basi apui masi India gi internal security to sing na ba mani masi da India lenga na thizinduna siena ba kudimak logi sapsa ba serak pi kada bane hari siola duna makha tara duna miyam na sauna sing na ba phawri badi Manipur sin ko ki jau sing na sahi anirom chatharakli ba lana siga Mizoram ga taina ba ngam kai manung da drug lalon ba sing na sijina ba tunnel leiram ba siga mari leinaram ba sigai Myanmar lebak ta gi illegal oina lamdam asida naro na sanglakli ba sin ko ki jau sing na Bangladesh ki Chittagong hill trek Myanmar gi saruk ramadi India gi Manipur amadi Mizoram gi saruk sing lokthok Christian nation semna ba popi thaduna madi drug lalonduna madurigi phanglakpa senpha maduna Manipur irang thoan bani haibasi miyam khangna duna lakmabani phiba masida India lenga amadi Manipur lenga na thoklibu lana kudak lusinna ba phirep ama lawgadabani kariguma India na geopolitics khakki yengda Manipur miyam gi punsi amadi lantum ngakna ba asetpa phirep lorok to tarabadi Manipur gi miyam na India ki tokhaiba maromdom lepsana ba phirep ama lorak pi haina Fox ki sirolosina makatana sapongdorakli tentana suna miyam thamjaram ge duga hausko ina di miyam paus matanga solution jarage masum miyam puna no update na minasi